ngarang numidang manumda phongkhiba kanglei pakki mera pausina phongli napat mayai lekaida leiba mi leinadraba mitai gi yum khara kuki militant singna mai thadok lamle mapungeba warol ngarang nungthil pung ahom rom taba matamda Bisnupur district ki manung chanba sugru ga lonaba napat mitai khul gi mi leinadraba yum khara kuki militant singna mai thaduna manghan khare mai thaba sida yum kaya amati okon yauna tumna mai sakhre hairi khunja singna phongdorokpagi matung inadi kuki militant sing adu laisang kuki khul asidagi kumtharaklaga napat mayai lekaida leiba hanagi kuki militant singna mai thabagi thabak cha thabada chakhawdaba yum sing adu mai thabagi thabak cha thakibani mai thaba aduda mai kanbagi thabak kanamata na changsilaktabadagi yum sing adu tumna mai chakhre hairi pawsina hai napat mitai khuldagi leiramba mitai sing adu mafam aduda leiba ngamdabadagi hojik sugnuda hangliba relief camp da changjafam loduna leiri hairi amoromda sugru turel gi paring asida tha tara hena mi chathok cha sin toba yadabadagi turel gi torban anida napi singnang kaya hojilakpana yamna asonga mafam ama oire loinana sugnu turel maya nakna leiba mi leinadraba mitai khul singsu ngakpi senbinaba leitaba haibadu oire maramaduna kuki militant singna mi leinadraba mitai khul sing makha tara mai thabagi thabak asi chatharakadra haibagi singnaba leire maduna manipur lenga ki maikaidagi matik saba security force thajin biduna ngak senbagi thabak chathabiu hairi CM Birena KUKI ZO MLA taraga MEITEI MLA kharaga unaduna wari sakhre haibadu aranbani KUKI MLA tarana chengdorokli kanglei pakki mera pausina phongmani mapungeba warol taminase Manipur ge Chief Minister Nongthombam Birena media da MEITEI MLA kharaga KUKI ZO MLA MLA taraga unaduna wari sanakhre haiba phongdokhiba adu aranba yumpham yaudaba wafamni MEITEI MLA amataga KUKI ZO MLA taraga unaduna wari sanakhiba suklai leite haina KUKI ZO MLA tarana press ta thadorokpa serol aman hairi serol asina hai Chief Minister N Birena lana sandokhiba pawasina KUKI ZO MLA sing amasung miyamgi marakta singchep thanaba honabani maramaduna leibak miyamna yumpham yaudaba Chief Minister N Biren gi aranba wafam asida thaja biganu haina su KUKI ZO MLA tarana press ta thadorokpa serol asina hairi